Numit humni chupna Delhi the Chatarakiba Yuga YUGEEN BHARAT Museum ki CONCLAVE North East Zone ki OINA Manipur Popular Choice Award ki Mapu Oiba Ngamle Hiramasi matangda agency ki fangba pau amana hai Ministry of Culture na silaga haukiba tang amadagi ahum fawu Chatarakiba Numit humni ki CONCLAVE aduda state amasung union territory kuntraga taru ki mihut sing amade museum professional Manipur na saruk yakhe North amasung South Block da Central Vista Redevelopment Project ki saruk ama oina samgatliba Yuga YUGEEN BHARAT Museum ki matangda pangthokiba CONCLAVE aduda stakeholder consultation amade capacity building workshop na chingba kaya pangthoke Mapu Oiba State amasung Central Museum ki ecosystem da maru oiba thodang tawriba singi engagement amade State amasung Central Museum anigi marakta afaba mari thamnaba amasung mateng pangnabagi matangda angamba thodang tawnaba khanake North South East Northeast amade West Zone Haina Zone mga thongna khaidok pangthokiba CONCLAVE aduda state singna makoi flagship institution adi natraga ahumdagi khwaidagi fazaba collection amasung practices sing unakhe hariba presentation sing adu expert singi panel amana kumna yenglaba matung peer review da yumfam oinaga critics choice amasung popular choice ke winner sing zone amamgi oina khanke maduda North East Zone gi oina Manipur na popular choice ke winner oiba ngamlakhibane CONCLAVE aduda Minasri Mairembamna Manipur ki mahut sinke amaromda Assamna North East Zone ki oina critic choice ke winner oiba ngamke Numit humni chupna pangthokiba CONCLAVE aduda state museum ke ecosystem da ministry na khut thingchinba yaba maru oiba area sing khangdokpada chawna khudong chaba ama fangba ngamle haina pau asina makha tari